अहानबमक्तदा वारी असिबु ताबिरिबा अमदि येंबिरिबा पुम्नमकपु सुमथांग क्रिएटिव चैनल नि माइकैदगी अमुक्का हन्ना तरामना ओक्चरी ममांगी वीडियोदा मयामना सपोर्ट तौबिरकपगिदमक्ता अमुक्का हन्ना थागतपा फोंदोकचरी ngasi mayamgidamakta puduna laksariba film asigi maming Kabir Singh film asi inaw nidis ngangbam amadi Arjun Pukhambamna explain tawiu haiduna khanbirakhiba film ni mayamna explain tawinabagidamak comment box da hakpirakpa film sing adu akhoi mathang tawba ngamnaba honajage haina thamjage Kabir Singh haidiba film asi 2019 gi 21st June da release tawkhiba film amakhakni film asi yamna romantic oiba miyamna khwaidigi hena pamnakiba film singi manungda amani film asi namda changkiba senpham 68 crore aduga mahangna talakiba box office ki collection na 379.02 crore ni film asi gi rating kharadang panjarabada IMDb da 7.1 out of 10 Facebook user da 4.8 out of 5 aduga Google user singna 89% like tawkiba film ni film asigi story amasung director na Sandeep Reddy Bangani film asida kumliba saknairaba artist singi maming khara panjarabada film asigi heroine Priti gi saktamda Kaira Advani aduga film asigi hero Kabir Randir Singh gi saktamda Shahid Kapoor Kabir Singh gi mayambagi saktamda Arjun Bajwa Kamal gi saktamda Kunal Thakur aduga Amit gi saktamda Sharma asina singbani adudi mayam pumnamak wari lomda mai onsilasi film gi ahanba sinda uliba asi yum amagi mamangda leiba park amada hal loirabi hanubi ahum phamduna wari sanaba adu utli Kabir Singh kauba nupa amagi maramda mahaki mabokna mamanabi ani aduda mahaki nuksiriba wari kaya liduna leiri Kabir Singh hariba nupa asi piklingaidagi hauna larik yamna phaba topper da taduna lakpa medical student amani mahak asi medical tambadasu topper ni adu mahaki asoiba ama hairagadi yamna sauganba aduga asaubabu control tawba ngamjadaba nupa amani matang asida mahaki mabokna mamanabi singda liriba wari sing asidagi akhoina khangle madudi Kabir Singh asi mahaki nuksinabi girlfriend ama kaina khibadagi ningba kaiduna lehoraba misak ama khakni aduga matang asida matam kuina sizinadaduna leiraba Kabir Singh gi bullet ama mapanda puthoroktuna nupa amana samthokpa utli aduga yum adugi room amada Kabir Singh gi family mahaki mapa mahaki mama mahaki mayamba amadi mahaki matai masing breakfast tawraduna Kabir Singh gi matangda wari sanaba adu utli Kabir gi mayamana mapada hairei mahak ase yumda halaktaba numit marfuni sukhre अखोइना महाकु कदाइदा लेरी करी तौरी हाइबादो खंगतोकपा दरकार ओइ हाइदुना हाइरखि मपा अदुना साउना खुमई मागी मरमदा करिमता पलकनु आई दरकार ओइदे महाक असि नुंसी नुंगोंदा का हेना ngausanjaduna masabu mangnanaba sinjaba nupa amani aina mahakpu tanthokhiba numit marfuni thoini sukhre nangi nanakpa ado karisu semba thoklaroi hairaki mahaki wahai adu tabada Kabirgi mama mayamba amadi mataima ado tuminna wa mata ngangdana leikhi matang asidagi akhoina khangle madudi Kabir Singh hariba nupa asi karigumba thokdok amadagi mahaki mapana yum amadagi tanthokibani adubu mahaki mama mayamba mataima makhoi ahumnadi mahakbu tanthokibada ningamdana lehui haibasimadi mayak sengna khangle ngasai bullet adu chamba loisinkhre matang aduda mahaki mabu aduna sangduna chamliba nupa aduda hairei Shankar bullet adu start taw haiduna nupa aduna start taw matamda karisu apanba yauduna start adu haurakhi mathangi sin asi Kabir Singh gi intro scene ni mahak dolanamagi mathakta tumduna leiri aduga nupi amana mafamduda phawba firon sing loksanduna leiri Kabir Singh na tumma matamda nupi adugi phi ama nansinduna tumba du urakpadagi mahakna Kabir bu haudoktuna mahaki phi ado pirao haiduna hairakhi Kabir adu hagolingda mikap tholoktuna hagolaga phi adu nupi du da pikhi tanja adu da mahaki phone da fracture case fiancé haina save tawba nupi amagi ring lakhi phone adu okhatpagi mahutta phone dugi manakta leiriba yu aremba yawba bottle adu paikhatuna syntax amada hangtoktuna bottle adu lupsanduna ising yalaga yu oina thakhi
ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯍꯥꯛ ꯆꯨꯔꯨꯞ ꯑꯃ ꯃꯩꯈꯨ ꯋꯥ ꯋꯥ ꯀꯥꯒꯩ ꯆꯤꯡꯂꯒ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯀꯕꯤꯔ ꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯨꯗ ꯑꯦꯗꯤꯛ ꯑꯣꯏꯕ ꯑꯃꯗꯤ ꯆꯨꯔꯨꯞꯇ ꯉꯥꯎꯖꯕ ꯆꯦꯟ ꯁ꯭ꯃꯣꯀꯔ ꯑꯃꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟ ꯂꯩꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯣꯡꯒꯤ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯂꯥꯛꯂꯦ ꯍꯥꯏꯔꯗꯨꯅ ꯑꯦꯚꯣꯏꯗ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯕꯤꯔ ꯁꯤꯡꯗꯤ ꯃꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯍꯦꯟꯃꯟꯈꯤꯕꯅ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯇꯝ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯣ ꯍꯥꯏꯔꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯕꯤꯔ ꯁꯤꯡ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯀꯤꯆꯟꯗꯨꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯙꯞ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯀ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯊꯣꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯃꯄꯥꯜꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯀꯕꯤꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯔꯦꯡꯕꯥꯟꯗ ꯌꯥꯜꯂꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯉꯛꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯕꯤꯔ ꯑꯗꯨ ꯀꯔꯤꯝꯇ ꯊꯧꯁꯥꯗꯅ ꯆꯨꯔꯨꯞ ꯑꯃ ꯆꯤꯡꯂꯒ ꯂꯝꯕꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯖꯨꯅꯤꯌꯔ ꯃꯦꯗꯤꯀꯦꯜ ꯇꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯀꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯗꯣꯛꯇꯔ ꯁꯤꯕ ꯀꯧꯕ ꯑꯃꯗ ꯐꯣꯟ ꯈꯤꯡꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯀ꯭ꯂꯤꯅꯤꯛꯇ ꯅꯪꯒ ꯅꯣꯡꯃ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯐ꯭ꯂꯦꯠꯇ ꯍꯧꯖꯤꯛ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯗ ꯁꯤꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯕꯤꯔꯒꯤ ꯃꯒꯨꯟ ꯈꯪꯕꯅꯤꯅ ꯅꯨꯄꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯑꯁꯤ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯗ ꯀꯕꯤꯔꯅ ꯅꯍꯥꯛ ꯋꯥꯀꯣꯏ ꯉꯥꯡꯗꯨꯅ ꯂꯩꯔꯦ, ꯃꯍꯥꯛ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯗꯨꯇꯃꯛ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯀꯥꯇꯨꯛ ꯀꯥꯔꯟ ꯇꯧꯗꯨꯅ ꯂꯩꯔꯒ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯥꯎꯕ ꯉꯝꯂꯗ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯁꯥꯎꯅ ꯐꯣꯟ ꯑꯗꯨ ꯀꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯕꯤꯔꯒꯤ ꯅꯥꯀꯟꯗ ꯆꯨꯍꯤꯡ ꯁꯨꯝꯗꯨꯅ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯗꯨꯅ ꯀꯕꯤꯔ ꯁꯤꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯕꯤꯔꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯅꯤꯡꯕ ꯊꯨꯡꯗꯕꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯆꯨꯍꯤꯡ ꯁꯨꯝꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯆꯕꯨꯟ ꯑꯃ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯗꯨꯒ ꯑꯣꯇꯣ ꯑꯃ ꯈꯥꯝꯗꯨꯅ ꯃꯍꯥꯛ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯨꯍꯤꯡ ꯁꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯕꯤꯔ ꯁꯤꯡꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯂꯩꯍꯧꯏ꯫ ꯃꯍꯥꯛꯀꯤ ꯐ꯭ꯂꯦꯠ ꯃꯄꯥ ꯌꯧꯕ ꯑꯗꯨꯗ ꯑꯣꯇꯣ ꯑꯗꯨ ꯈꯥꯝꯗꯨꯅ ꯃꯍꯥꯛ ꯀꯨꯝꯊꯗꯨꯅ ꯂꯨꯄꯥ 100 ꯚꯔꯥ ꯑꯣꯏꯅ ꯄꯤꯈꯤ꯫ ꯑꯗꯨꯗ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯁꯤꯠ ꯑꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯎꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯗꯨꯛ ꯆꯥꯎꯔꯒ ꯅꯌꯨꯡ ꯍꯟꯖꯟꯕ ꯆꯥꯎꯈꯠꯇꯕ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯕꯤꯔ ꯁꯤꯡꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯃꯍꯥꯛꯀꯤ ꯐ꯭ꯂꯦꯠ ꯇꯝꯅ ꯀꯥꯈꯠꯂꯛꯈꯤ꯫ ꯀꯕꯤꯔ ꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯍꯩꯕ ꯁꯔꯖꯦꯟ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ, ꯃꯁꯝ ꯃꯀꯣꯏ ꯀꯛꯀꯅꯤ ꯈꯪꯗꯕ, ꯃꯇꯝ ꯆꯨꯞꯄꯗ ꯆꯨꯔꯨꯞꯇ ꯆꯤꯡꯗꯨꯅ ꯂꯩꯕ ꯆꯦꯟ ꯁ꯭ꯃꯣꯀꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯄ꯭ꯔꯤꯇꯤ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯄ꯭ꯔꯤꯇꯤ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯌꯣꯛꯆꯕ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤ꯫ ꯍꯨꯏ ꯑꯗꯨ ꯌꯦꯟ ꯃꯆꯦꯠ ꯑꯃ ꯁꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯀꯕꯤꯔꯅ ꯄ꯭ꯔꯤꯇꯤ ꯆꯤꯀꯟ ꯆꯥꯒꯅꯨ ꯍꯥꯏꯔꯗꯨꯅ ꯍꯨꯏ ꯑꯗꯨꯒꯤ ꯃꯌꯥꯗꯒꯤ ꯀꯣꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯕꯤꯔꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯥꯍꯦꯕ, ꯍꯨꯏꯅꯕꯨ ꯌꯦꯟ ꯆꯥꯗ꯭ꯔꯕꯗꯤ ꯀꯔꯤ ꯆꯥꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯨꯏ ꯍꯥꯏꯒꯅꯨ, ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯄ꯭ꯔꯤꯇꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯊꯤꯅ ꯆꯩꯕꯤꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯕꯤꯔꯅ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟ ꯑꯃ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯁꯔꯖꯔꯤ ꯁꯨꯠ ꯁꯦꯠꯐꯝ ꯀꯥ ꯑꯃꯗ ꯆꯪꯗꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯅꯕ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯗ꯭ꯔꯦꯁ ꯍꯣꯡꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯗ ꯇꯥꯟꯅꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯀꯤꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯀꯕꯤꯔ ꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯈꯔ ꯆꯒꯠꯅꯕ ꯑꯃꯗꯤ ꯌꯥꯝꯅ ꯑꯦꯇꯤꯇ꯭ꯌꯨꯠ ꯂꯩꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯕꯤꯔꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯝꯗꯥꯏꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟꯗ ꯃꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯇꯥꯛꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯄꯦꯁꯦꯟ ꯑꯗꯨꯅ ꯍꯪꯂꯛꯏ, ꯁꯥꯔ, ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯦ ꯈꯣꯡꯗ ꯈꯛꯇ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯀꯕꯤꯔ ꯁꯤꯡꯅ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯗ ꯄꯦꯁꯦꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯁꯥꯔ,
ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯇꯨꯍꯥꯎ ꯐꯥꯟꯕꯗ ꯃꯈꯥꯒꯤ ꯁꯔꯨꯛꯈꯩ ꯂꯣꯏꯅꯃꯛ ꯐꯥꯟꯕꯤꯔꯤꯕ ꯑꯁꯦ ꯑꯇꯣꯞꯄ ꯖꯒꯥꯗꯁꯨ ꯂꯦꯟꯒꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯕꯤꯔꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯔꯁꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯔꯥꯅꯤ ꯀꯧꯕꯤ ꯅꯔꯁ ꯑꯃꯗꯤ ꯂꯤꯞꯁꯇꯤꯛ ꯁꯪꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯔꯥꯅꯤꯗ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯈꯣꯏꯗ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯂꯤꯞꯁꯇꯤꯛ ꯁꯪꯉꯒ ꯆꯪꯂꯛꯀꯅꯨ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯆꯠꯂꯨ, ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯂꯤꯞꯁꯇꯤꯛ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯑꯃꯨꯛ ꯆꯪꯂꯛꯎ ꯍꯥꯏꯗꯨꯅ ꯔꯥꯅꯤ ꯑꯗꯨ ꯇꯥꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯄꯦꯁꯦꯟ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯀꯀꯥ, ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯇꯨꯍꯥꯎꯁꯤꯡ ꯐꯥꯟꯗꯣꯛꯄ ꯍꯥꯏꯕꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯔꯨꯜꯅꯤ, ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯃꯈꯨꯠꯇ ꯏ ꯇꯩꯔꯤꯕ ꯒ꯭ꯂꯣꯚꯁ ꯑꯗꯨ ꯐꯥꯎꯕ ꯂꯧꯊꯣꯛꯇꯅ ꯅꯔꯁꯇ ꯆꯨꯔꯨꯞ ꯆꯝꯍꯟꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯍꯜꯂꯒ ꯊꯛꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯔꯥꯅꯤ, ꯕꯦꯗ ꯅꯝꯕꯔ 18ꯒꯤ ꯄꯦꯁꯦꯟ ꯑꯗꯣ OTꯒꯤꯗꯃꯛ ꯔꯦꯗꯤꯗ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯔꯥꯅꯤꯅ, ꯁꯥꯔ, ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯀꯨꯊꯤꯗ ꯉꯁꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯐꯠꯇꯦ, ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅ ꯀꯕꯤꯔꯗ ꯇꯝꯈꯤ꯫ ꯀꯕꯤꯔꯅ ꯌꯥꯝꯅ ꯀꯥꯛꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯃꯐꯩꯗ ꯄꯣꯝꯂꯤꯕ ꯑꯗꯨ ꯀꯨꯏꯊꯔꯕꯗꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯇꯨꯅ ꯑꯇꯣꯞꯄꯗꯁꯨ ꯑꯃꯨꯛ ꯂꯧꯅꯔꯛꯀꯅꯤ, ꯑꯗꯨꯅ ꯁꯨꯝ ꯀꯨꯏꯊꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯗꯤ ꯀꯛꯊꯠꯂꯒ ꯂꯪꯊꯣꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯕꯤꯔꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯑꯗꯨ ꯀꯕꯤꯔꯒꯤ ꯃꯁꯤꯡ ꯑꯗꯨ ꯈꯪꯕꯅꯤꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯩ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤ ꯀꯕꯤꯔꯒꯤ ꯔꯨꯝꯗ ꯃꯈꯨꯠꯇ ꯌꯨ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯄ꯭ꯔꯤꯇꯤ ꯑꯗꯨꯕꯨ ꯄꯝꯂꯒ ꯄ꯭ꯔꯣꯖꯦꯛꯇꯔ ꯑꯃ ꯊꯥꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯏ꯫ ꯂꯝꯄꯥꯛ ꯑꯃꯗ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯈꯛꯇꯒꯤ ꯑꯣꯏꯕ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯃ ꯌꯥꯎꯅꯕꯒꯤꯗꯃꯛ ꯀꯕꯤꯔ ꯃꯈꯨꯠꯇ ꯒ꯭ꯂꯣꯚꯁ ꯎꯞꯂꯗꯨꯅ ꯐꯤꯜꯗ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯦꯆ ꯑꯁꯤ ꯗꯦꯜꯂꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀ ꯈꯜꯁꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀ ꯑꯅꯤꯒꯤ ꯃꯔꯛꯇꯅꯤ꯫ ꯈꯜꯁꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯇꯤꯝ ꯀꯦꯞꯇꯦꯟꯅ ꯑꯃꯤꯠ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯣꯏꯔꯤ, ꯑꯗꯨꯒ ꯗꯦꯜꯂꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯀꯦꯞꯇꯦꯟꯅ ꯀꯕꯤꯔ ꯁꯤꯡꯅꯤ꯫ ꯃꯦꯆ ꯑꯗꯨ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯍꯥꯟꯕ ꯄꯦꯅꯥꯜꯇꯤ ꯀꯤꯛ ꯑꯃ ꯑꯣꯏꯅ ꯈꯜꯁꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯁꯣꯍꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯗꯦꯜꯂꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯀꯦꯞꯇꯦꯟ ꯀꯤꯄꯔ ꯀꯕꯤꯔꯗ ꯀꯥꯎꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯑꯃꯤꯠꯅ ꯀꯤꯄꯔ ꯑꯗꯨ ꯃꯃꯥꯏ ꯀꯥꯏꯕ ꯃꯈꯩ ꯀꯥꯎꯁꯜꯂꯨ ꯍꯥꯏꯗꯨꯅ ꯁꯣꯍꯦꯜꯗ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯀꯕꯤꯔꯅ ꯇꯥꯕꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯎꯏꯁꯤꯠꯇꯅ ꯀꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩ ꯔꯦꯗꯤꯗ ꯂꯩꯔꯦ, ꯉꯝꯃꯗꯤ ꯀꯥꯎꯖꯔꯛꯎ, ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯨ, ꯀꯔꯤꯒꯨꯝꯕ ꯒꯣꯜ ꯍꯦꯛ ꯆꯟꯕ ꯉꯝꯂꯕꯗꯤ ꯑꯩ ꯂꯝꯄꯥꯛ ꯑꯁꯤꯗ ꯐꯩꯖꯣꯝ ꯊꯣꯛꯇꯣꯛꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯅ ꯆꯦꯂꯦꯟꯖ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯣꯍꯦꯜꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯄꯦꯅꯥꯜꯇꯤ ꯀꯤꯛ ꯑꯗꯨ ꯒꯣꯜ ꯀꯤꯄꯔ ꯀꯕꯤꯔ ꯁꯤꯡ ꯇꯝꯅ ꯀꯥꯎꯁꯤꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯀꯕꯤꯔꯅ ꯌꯥꯝꯅ ꯂꯥꯏꯅ ꯗ꯭राꯏꯚ ꯇꯧꯗꯨꯅ ꯕꯣꯜ ꯑꯗꯨ ꯐꯥꯈꯤ꯫ ꯃꯗꯨꯗꯒꯤ ꯀꯦꯞꯇꯦꯟ ꯑꯃꯤꯠ ꯑꯗꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯞꯅ ꯂꯩꯔꯗꯨꯅ ꯀꯕꯤꯔꯗ ꯀꯧꯔꯛꯏ, ꯑꯗꯨꯒ ꯑꯣꯟꯁꯤꯟꯗꯨꯅ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯀꯕꯤꯔꯅ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯐꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯤꯠ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯃꯜꯅ ꯊꯠꯇꯨꯅ ꯐꯥꯊꯧ ꯍꯥꯏꯗꯨꯅ ꯈꯥꯝꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯕꯤꯔꯒꯤ ꯇꯤꯝꯅ ꯒꯣꯜ ꯑꯃ ꯑꯃꯨꯛ ꯆꯟꯁꯤꯟꯈꯤ꯫ ꯃꯦꯆ ꯑꯗꯨ ꯂꯣꯏꯒꯗꯕ ꯃꯤꯅꯤꯠ 3 ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯑꯃꯤꯠ ꯑꯗꯨ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯈꯣꯏꯗꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯠꯈ꯭ꯔꯦ, ꯑꯗꯨꯒ ꯁꯥꯎꯅꯤꯡꯃꯟꯗꯅ ꯅꯥꯔꯣꯜꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯕꯤꯔꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯈꯤ꯫ ꯀꯕꯤꯔ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯈꯤ꯫ ꯔꯦꯐ꯭ꯔꯤ ꯑꯗꯨꯅ ꯑꯃꯤꯠꯄꯨ ꯐꯥꯎꯜ ꯇꯧꯔꯦ ꯍꯥꯏꯔꯗꯨꯅ ꯔꯦꯗ ꯀꯥꯔꯗ ꯑꯃ ꯁꯠꯇꯣꯛꯂꯗꯨꯅ ꯊꯥꯡꯒꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯤꯠꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯁꯥꯟꯅꯕꯗꯒꯤ ꯁꯣꯏꯕ ꯅꯠꯇꯦ, ꯃꯍꯥꯛꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯀꯤꯟ ꯊꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯕꯤꯔꯅ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯊꯥꯡꯒꯠꯂꯛꯂꯤꯕ ꯔꯦꯐ꯭ꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯩꯊꯦꯛꯂꯒ ꯃꯥꯒꯤ ꯃꯀꯣꯛꯅ ꯔꯦꯐ꯭ꯔꯤꯗꯨꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯣꯝꯈꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗ ꯂꯥꯎꯔꯛꯏ, ꯀꯃꯜ, ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯗꯨꯅ ꯂꯝꯄꯥꯛꯀꯤ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯃꯜꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯀꯕꯤꯔꯅ ꯑꯃꯤꯠꯄꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯀꯤꯟꯅ ꯊꯤꯟꯗꯨꯅ ꯐꯨꯊꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯤꯠꯀꯤ ꯄꯥꯔꯇꯤꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯟꯅꯕ ꯑꯗꯨ ꯈꯥꯝꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯕꯤꯔꯒꯤ ꯃꯃꯥꯟꯅꯕ ꯀꯃꯜꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯐꯨꯊꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕ ꯑꯗꯨ ꯈꯥꯝꯕ ꯊꯣꯛꯂꯛꯄ ꯉꯝꯈꯤꯗꯦ꯫ ꯀꯕꯤꯔꯅ ꯑꯃꯤꯠꯄꯨ ꯇꯥꯟꯅꯗꯨꯅ ꯐꯨꯕꯗ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯇ꯭ꯔꯣꯐꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯇꯥꯔꯒ ꯂꯩ꯫
अदुदा बोर्ड मेंबर अमना ट्रॉफी अदुबु खुंकली मतांग अदुदा कबीरना साउना बोर्ड मेंबर अदुदा लाउरई ट्रॉफी अदु टेबल दा अमुक हन थम्मु हायरदुना तसेंगबदी महांगना बोर्ड मेंबर अहल अदुदा उलकलिबा व्यवहार अदु डिसिप्लिन यामना कायबा अमदी ओरमखी फुनबा लोरबा मतुंग कबीर की मनाक्ता महाकी ममानबा शिबा अमदी ममानबी अमगना बियर यू यावबा फ्रीजर अमा इंसलक्तुना पिथकी अदुगा कबीरना महाकी असोकपा अमदी ममानबा कमलगी असोकपसिंग अदु यू हजनदुना सामथोकपा हौरई मतांग अदुदा महाकी ममानबी अदुना नखोई फर्स्ट एड असिदी यूना समाइना अदुम पीब्रा हाइदुना हंगलखी तंजा अदुदा नुपा अमना कबीर सिंहबु कॉलेज की दिन न कौरे याम थुना लाओ हाइदुना पाउ लाखी मथंगी सिंदा कॉलेज की दिन अदुना अनौबा तमखलगलिबा मेडिकल स्टूडेंट की क्लासिंग अमा लौदुना लेरी तंजा अदुदा कबीर सिंह अदुना मे आई कमिन सर हाइदुना चंखी अदुगा महाकी ममानबा शिबा कमल अमदी ममानबी सिंह अदुदी दिन अदुना करीगुमा खरदी सोइदना nganglani haiba khangladuna thongjil adugi mapan da tuminna nontaduna leptuna lehowi कॉलेज की दिल अदुना स्टूडेंट सिंह अदुदा कबीर सिंहबु सक ताखी महाक असी कबीर सिंह कौई महाक असी अखोई कॉलेज की हाउस सर्जन सिंह मनुंगदा अमनी महाक कॉलेज की टॉपरनी अमदी यूनिवर्सिटी दजु महाक टॉपरनी अदुगा दिल्ली इंस्टीट्यूट ऑफ मेडिकल साइंस की एकेडमिक रिकॉर्ड लेबा टॉपर अमनी हाइदुना स्टूडेंट सिंह दा सक ताखी कबीर की मतिक मया यदु ताबदा छात्र सिंह अदुना खुबा खुदुना इकाई खुनबा उलखी अदुगा दिल अदुना मखाताना हरई अदुबु महाक असी असाउबा कंट्रोल तौबा ngamdabagi matangdadi zero ni haiduna hairaki maduda छात्र सिंह अदु ngakpa horaki aduga makhatana mu hairei mahak asina achauba example amani nakhoi khangawro medical की प्रोफेशन हाइबसिदी असाउबु कंट्रोल तौबा ngamgadabani natrabadi patient bu layang पाइरिबा सर्जिकल ब्लेड अदो मी हाननबा ब्लेड का चप माने हाइदुना हाइरकी अदुगा मखा तारई अदुना महाक असी अहिबा अफाउबा अमा ओइजरबसु असाउबबु कंट्रोल तौबगी मतंगददी zero ni हाइरदुना छात्र सिंह अदुदा एग्जांपल पीदुना सक ताखी मतंग अदुदा मपानदा लेप्तुना लेरिबा शिबा दु ताबा ngamlaktabadagi क्लास अदु चंगलक्तुना सर कबीर लांदे मेस्टु की वीडियो लोइनमक लई चेक अमुक्ता तौबियु हाइदुना हाइरखी मदुदा दिन अदुना हाइरई अइना वीडियो दु येंबगी मथौ ताद्रे हुजिक्ति हौजिमक स्पोर्ट बोर्ड लाले हाइजदुना चेरोल अमा इरगा पीगदबनी अदुगा कॉलेज असिदसु नहाकना लाले हाइदुना हाइजगदबनी अदुगा कॉपी अनीदुगी जेरोक्स लौदुना नंगी सिग्नेचर तौरगा कॉलेज असिगी नोटिस बोर्ड थेटकदबनी अदुगा था अमा नंग कॉलेज असिदगी सस्पेंड तौरे हाइदुना हाइरखी अदुदगी कबीरना यामना लिंगना हाइरई सर फुटबॉल हाइबसे लान मखल अमनी नकल अनी की मायोक्ता चैंपियन ओइनबगीदमक लानथेंगनबगा चप माने आई कैसु लानखिदे अदुना अइना कॉलेज असिदा लाले हाइजबगी मथौ तादे आई कॉलेज असिदगी पोथाजरगे हाइदुना हाइरखी महांग पोथाजरगे हाइबो वाहि अदु ताबदा कॉलेज की दिल अदु यामना ngakhi कॉलेज की दिल अदुना आशा तौरुदबा वाहि अमा पोथारगे हाइबदु हाइरकपदा दिल अदुना कबीर हाइरई कबीर नंग असाउब खरा फाथाबता मु हाइरदुना मदुदा कबीर ना हाइरई सर दी कॉलेज असिगी दिननी नाहक्ति एम्प्लॉई अमा ओइना नंगी नथौ तौजबनी अदुना सर दी कॉलेज असिगी मतंगदा कछु खंगमोय अदुगा आइदी कॉलेज असिगी छात्रनी अदुगा कॉलेज असे आइगे दुम ओइगनी हाइरमलगा साउना थोकी अदुदगी सिबना छात्र सिंह अदुदा ओनसिनदुना हाइरई नखोइना कॉलेज असिगी चैंपियन असिदा करीगी व्यवहार तौद्रिबनो हाइरदुना हाइरकी मदुदा स्टूडेंट मैम सिंह अदुना पुलप लेपखतुना खुबा खुरगा व्यवहार तौखी मथंगी सिंधु ओलिबासी कॉलेज अदुगी क्लार्क अमगी मनाक्ता कबीर चंगलक्तुना महाक रिजाइन तौनबगीदमक से लौननबगी लेई मतंग अदुदा मैडम अदुना हाइरई एपोलॉजी लेटर अमा इरगा लोइसनबा याबा अदुबु करीगी कॉलेज असिदगी तोकदौरिबनो हाइदुना हंगलखी अदुदा कबीरना खुमलई मैडम आई एपोलॉजी लेटर इबा ngamloi हाइदुना हाइरखी अदुदा मैडम अदुना फरे अदुदी नंगी अपामबनी से एनओसी सर्टिफिकेट असी लौरो अदुगा दिन की सिग्नेचर लौरगा अमुक पिसलउ हाइदुना हाइरखी अदुदगी चे अदु लौरगा कबीर सिंह मपालोमदा थोकी कबीर न चे अदु पाइरदुना मखोई कॉलेज की कैंपस ता लैबा चा थखम अदुदा चंगलई हाना फमदुना लेरमलिबा जूनियर स्टूडेंट सिंह अदु
गुड मॉर्निंग सर हायरगा हौगोतुना चटनखी कबीर हायरिबा नुपा असि यामना साथीबा सावगनबा नुपा अमा ओइबना मखोइगी जूनियर स्टूडेंट सिंगनसु महाकपु अदुकी मतिक कीना चचै मरम अदुनानी मखोइना कबीर लाकपदा थोक्रिबा अदो कबीर चुरुप मचै अमा थक्लगा ngaktang famduna lei तंजा अदुदा पंजाबी नुपी खरा ट्रेडिशनल बु ngakna चचबी अनौबा तमखलकलिबी मेडिकल स्टूडेंट खरा परेंग साना चा थकफम अदुदा चंगलखी नुपी अदु उरुबदगी महाकी वाखल अदु पुंगोंग होंखरे अदुना महाकना कॉलेज अदुदगी तोकननबनी हाइदुना पुरकलिबा चे अदु सेगाइदुना लंगथोकी मथंगी सिंदा कॉलेज अदुगी क्लासरूम अमदा लेक्चर मैदाम अमना लाक्लिबा अनौबा स्टूडेंट सिंग अदुबु लेक्चर तौदुना लैरी तंजा अदुदा कबीर सिंग अमदी महाकी ममानबा सिबा अदु क्लास अदुदा मैदाम की अयाबा लौदुना चंगलकलगा अनाउंसमेंट खरा लौथोकसगे हाइदुना हाइजखी अदुगा मखोइना लाउगदोरिबा अनाउंसमेंट अदु पंजाबी मरोंद लाउजगे हाइदुना मैदाम अदुदगी अयाबा लौखी अदुगा छात्र सिंग अदुदा पंजाबी मरोंद हाइबा होरई नखोइगी अनौबा लाक्लिबा छात्र सिंग सिगी मरक्ता फी अंगौबा ngakta सेटपी मसक फजबा अमा यावबनी मदो अइगिनी कनामदना मंगोंद येंबा यारोय अइगिसी नखोइदा धमका तौबनते वार्निंग पीबनी हाइदुना हाइरखी कबीर की वाहई अदु ताबदा छात्र सिंगी मरक्तगी मुरुम सोंदुना ngangnaba horaki मदुदा कबीर सिंह हाय नखोइ तुमिना लयु मैदामना सिंगनखिनी हाइदुना हाइरई अदुगा मखाताना कपिल कौबा नुपा अमदा हंगलखी नुपी सिंग अदुदी उदे करिगिनो हाइदुना मदुदा कपिलना नुपीगी लेडीज हॉस्टेल अदुदा वाटर सप्लाई लाक्तबा कुइरे मरम अदुना मखोइ खुदोंग चाददुना थोलक्तबा ओइरमगनी हाइदुना खुमलखी अदुगा कबीरना मखाताना हाइरई अइगी मेसेज असी मखोइदा लोइनमक यौहनगदबनी अदुगा पंजाबी मरोन खंगदबसिंगदसु अइना समाइना हाइरमी हाइबदु क्लास खुदिंगी नखोइना लोइनमक हाइगदबनी हाइरमगा थोखी तसेंगबदी मैदाम अदु पंजाबी मरोन खंगदबनीना कबीरना हाइरमलिबा अदु अनाउंसमेंट नि हाइदुना खंदुना दुम लेहोखी मथंगी सिंदा अनौबा मेडिकल स्टूडेंट सिंग अदु क्लासरूम अमदा मखोइगी ओजा संगलकपा ngaiduna लैनरी तंजा अदुदा कमल अमदी सिबा अदु एप्रोन अमम लेतुना मखोइगी क्लासरूम अदुदा संगलखी स्टूडेंट मैम अदुना सीनियर अनि चंगलकपा अदुदा रेस्पेक्ट तौरदुना गुड मॉर्निंग सर हाइदुना लेखलखी अदुगा कमलना सिबदा हंगी कबीरना हारिबा नुपी मचा अदु करमनो हाइदुना मदुदा सिबना नुपी मैम मरक असिदा अंगौबी सेटपी अमा फमलिबा से असिनी हाइदुना ताखी नुपी दुगी मसक उबदा कमलना असिदी यामना फजई हाइदुना मसक अदु खंगतोकलगा महाक थोखी अदुगा तंजा अदुदा अमुक सीनियर नुपी अनि अमुक चंगलक्तुना सिबदा नुपी मचा अदु करमनो हाइदुना हंकी मदुदा सिबना मसक ताखी अदुदगी सीनियर नुपी अदुदा करी मिंग कौगे हाइदुना हंगलखी मदुदा नुपी अदुना लेपखतुना अइगी मिंग प्रीति सिका कौई हाइदुना खुमलखी तंजा अदुदा कबीरसु मखोइगी मनाक्ता अमुक चंगलखी अदुगा मखोइदा नुपी एसिगी मिंग करी कौगे हाइदुना हंगलखी अदुदा नुपी अदुना अमुका नंगी नमिंग करी कौगे हाइदुना हंगलखी मदुदा अमुक लेपखलदुना अइगी मिंग प्रीति सिका कौई हाइदुना अमुकसु खुमलखी तंजा अदुदा कबीर मपागी फोन लाकपदगी मपानदा थोखी कबीरना मपागी फोन अदु पाइखतली अदुगा मपाना हाइरई अखोइगी मैनेजर की मनीगी मचानुपी अमा नखोइगी कॉलेज अदुदा तमखी हाइबनी अदुगा नखोइगी मेडिकल कॉलेज अदुदी रैगिंग तौबदा ममिंग चटपनिना महाकपु खरा येंगसनबियु हाइदुना हाइरखी अदुगा फुटबॉल मैच की मतांगदा अमुक हंगलई मदुदा कबीरना मी अमना कारण तौरकपदगी अई खरा फुनरुरे अदुना कॉलेजदगी था अमा सस्पेंड लेरे हाइदुना हाइरखी अदुगा मखाताना हाइरई अदुबु कैसु तौररोय फॉर्मल लेटर अमा थाजिनखिबदगी यानखरे हाइदुना खुमलमलगा फोन अदु थमखी मथंगी सिंदा कबीर अमदी सिबा मखोइगी कॉलेज की कैंपस ता लेपतुना लैरी तंजा अदुदा कमलना चंगलक्तुना कबीर हाइरई नंग अंगांगी क्लास अदुदा कोइचंग चंगलुरनु बी मचा अदुना महाकी मपादा कंप्लेन तौख्रमाने ओपीडी दा चंगलक्तुना कबीर सिंह कनानो हाइदुना कोइथी थीरई हाइदुना हाइरखी कबीरना अदु कैदौरगे हाइना खुमलखी मदुदा कमलना नंगदी सस्पेंड मनुंग ओइरिबनिना अदुमना तौगनु हाइदुना हाइरखी तंजा अदुदा सिबना प्रीतिगा अहल अमगा लेमिनबा लैबा अदु उबदा महाकी मपा हाइदो असिरा हाइदुना हंगलखी मदुदा कमलना मानी हाइना खुमलखी अदुगा मखाताना हाइरई अहल असिना नंगबु मसक खंगद्रिबनिना मसक उहलुरनु हाइदुना कबीरदा हाइरखी अदुदा कबीर अदु लोटपदी लाइरदना चुरुप मचई अमा फैना चिंगदुना
ꯃꯄꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯕꯤꯔ ꯁꯤꯡ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯆꯨꯔꯨꯞ ꯊꯛꯏꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯔꯞꯅ ꯍꯪꯂꯛꯏ ꯑꯗꯨꯗ ꯀꯕꯤꯔꯅ ꯆꯨꯔꯨꯞꯅ ꯍꯛꯆꯥꯡꯗ ꯁꯣꯛꯍꯟꯕꯁꯤꯡ ꯑꯗꯨ ꯃꯦꯗꯤꯀꯦꯜ ꯇꯥꯝꯗ ꯃꯊꯪ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯦꯗꯤꯛ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯀꯕꯤꯔꯒꯤ ꯋꯥꯇꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯄꯥꯅꯗꯤ ꯅꯪꯒꯤ ꯍꯦꯕꯤꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯀꯕꯤꯔꯅ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯄꯥꯅ ꯍꯪꯂꯛꯂꯕꯗꯤ ꯑꯩ ꯄꯄꯥꯗ ꯃꯤꯅꯝꯕꯗꯤ ꯉꯥꯡꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯔꯄꯜ ꯁꯤꯀꯥ ꯀꯧꯏ ꯑꯩ ꯀꯖꯤꯟ ꯑꯃ ꯅꯪꯒꯤ ꯄꯄꯥꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏꯕꯅꯤ ꯅꯪꯒꯤ ꯄꯄꯥꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀꯕꯤꯔꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯪꯀꯜꯖꯤ ꯍꯥꯏꯗꯨꯅ ꯕꯦꯕꯥꯔ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯄꯥꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯍꯔꯄꯜꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯄ꯭ꯔꯤꯇꯤ ꯀꯧꯏ ꯅꯍꯥꯛꯅ ꯃꯥꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯃꯛꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗ ꯀꯕꯤꯔꯅ ꯑꯩ ꯃꯕꯨꯡꯗꯧꯅ ꯈꯟꯕꯗꯤ ꯉꯝꯃꯣꯏ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯨ ꯂꯩꯖꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯕꯨꯡꯗꯧꯅ ꯈꯜꯂꯕꯗꯤ ꯁꯥꯎꯅꯤꯡꯕ ꯃꯇꯝꯗ ꯐꯨ ꯆꯩꯕ ꯌꯥꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯗꯤꯗ ꯀꯥꯏꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯁꯦꯅꯤꯌꯔ ꯑꯃꯅ ꯖꯨꯅꯤꯌꯔ ꯑꯃꯗ ꯌꯦꯡꯁꯤꯟꯕꯤꯕ ꯑꯗꯨꯒꯨꯝꯅ ꯈꯟꯒꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯄꯥꯗꯨꯗ ꯍꯪꯂꯛꯏ ꯄ꯭ꯔꯤꯇꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯦꯗꯤꯀꯦꯜ ꯇꯝꯅꯕꯒꯤꯗꯃꯛ ꯀꯣꯇꯥꯗ ꯆꯪꯂꯛꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯍꯔꯄꯜꯅ ꯃꯨꯛꯂꯞ ꯇꯧꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯔꯦꯡꯛ ꯍꯣꯜꯗꯔꯅꯤ ꯑꯗꯨꯒꯨꯝꯅ ꯀꯣꯇꯥꯗ ꯆꯪꯂꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯀꯣꯇꯥꯗ ꯆꯪꯂꯛꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ मधुदा कबीरना अईदी ऑल इंडिया की एंट्रांस 27th रैंकनी दिल्ली की मफम मसी पामजबदगी अईना कॉलेज असीदा तमखिबनी हाइना खुमलखी अदुगा मखा ताना हाइरई अंकल करीमता खनबीगनु अई महाकु केयर लौगे हाइदुना हाइरमलगा चतखी मथंगी सिंदा सीनियर नुपी अनीना प्रीति अमदी महाकी कांगबुबु रेगिंग तौदुना लेरमी मतांग असीदा सीनियर नुपी अदुना प्रीति होइबु मतम मांगहनगनु ड्रेसिंग अदु याम थुना लौथोउ हाइदुना हाइरमखी मधुदगी नुपी मचा अमना याम कीना खुमलई मैम अखोई असी ट्रेडिशनल फैमिली दगी हौरकपनी अदुना ड्रेस लौथोकपा हाइबा अदु मतंगदी हाइबिगनु हाइदुना हाइजकी अदुदा सीनियर नुपी अदुना नोकलदुना हाइरकी नखोई ट्रेडिशनल फैमिली दी इरुजब मतमदा फिरो लौथोकतना लुजबरा हाइदुना नोक्सिलखी मखोई मरक्तगी नुपी अमना अखोई नुपी मचा मसेल ngaktani लौथोक होगुना फरदरा हाइदुना हाइरकी मधुगी तंजादुदा नुपी अमा चंगलक्तुना नोइगी मरक्ता प्रीति कौबी नुपी अमा यावब्रा हाइदुना हंगलकी मधुदा सीनियर नुपी अदुना अखोइगी थबक्ता येलकनु चतख्रो हाइदुना खुमलकी अदुदा नुपीदुना हाइरई कबीर सिंहना क्लास खुदिंगी चंगदुना मंगोंदा करीमता तौबा यारोय हाइदुना वार्निंग तौबनी नखोइ दोसा तानिंगब्रा हाइदुना हंगलकी मधुदा सीनियर नुपी अनीदु तुमिन्ना लेखी अदुगा नुपी मचा अदुना प्रीतिबु पुदुना थोकी सीनियर नुपी अदु करिसु हाइबा ngamdana तुमिन्ना चाकना येंगदुना लेहौई मथंगी सिंदा प्रीति अमदी महाकी ममानबी सिंह अदु फ्री टाइमिंग मतमदा दोलान मथक अमदा फमदुना इसै सक्तुना लेरी कबीरसु महाकी बुलेट अदु थौजिलक्तुना खामी अदुगा दोलान मथकता प्रीति होइना इसै सक्तुना लेरिबा अदु उबदगी कबीरना प्रीतिबु कुमधरा उ हाइदुना मखुत खलगा कौथकी अदुगा प्रीति की ममानबी सिंह अदुना कबीरना कैदौरकदगी हाइदुना मथकतगी मुन्ना येंगदुना लेखी अदुगा पाक अदुगी नाकलदा कबीरगी ममानबा शिवा कमल अमदी महाकी ममानबी अनी अदु वारी सानदुना कबीरबु येंगदुना लेरी कबीरना प्रीतिदा मखोई कॉलेज अदु कमाई तौगे हाइदुना हंकी मधुदा प्रीतिना मोंग हादना यामना नुंगाई हाइदुना खुमलखी अदुदगी मखा ताना मु हंगलई मेसकी साबा थकपगी मतांगदी कमाई तौगे हाइदुना हंगलकपदा प्रीतिना यामना हावी कैसु तौदे हाइदुना खुमलखी कबीरना तपना संगसलक्तुना प्रीति की खजाइदा नुंगसीना चुपीखी महाकी मतौ अदु उबदा मथक्ता येंगदुना लेरमलिबा प्रीति की ममानबीसिंग अदो इकाइदुना लोइना चेंजनखी अदुगा सोमदा येंगदुना लेरिबा ममानबी अदुना कबीरगी मतौ असि खरदी हेमनख्रे हाइदुना ममानबीसिंग अदुदा हाइखी कबीरना अइना तौरिबा से कनासु उहौदे नंग चंगुरो अंताक्षरी सानजरुरो हाइदुना हाइरखी प्रीति अदु वा अमता ngang तुमिन्ना नोंदरगा चतखी कबीर प्रीति की नुंसीबना महाक पुंगाव ngaukhi matam pumbada monda ta nungaiduna ta leikhi mahaki maningi sit yaromdaba bullet adusu maningi sit adu mahakna panjinkhre nongma प्रीति की क्लासरूम दा कबीर ना चंगलक्तुना प्रीति अदु मयाइदा मनिंगदा फंबा यारोय हाइदुना ममांगदा फमलंबा स्टूडेंट सिंग अदुबु शिप तौहंदुना प्रीतिबु फ्रंट बेंच दा
ꯀꯧꯈꯠꯇꯨꯅ ꯐꯝꯍꯟꯈꯤ ꯑꯗꯨꯒ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯒꯗꯕꯅꯤ MBBS ꯇꯝꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯅꯤꯡꯗ ꯐꯝꯂꯝꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯀꯧꯈꯠꯇꯨꯅ ꯅꯈꯣꯏ ꯑꯅꯤ ꯆꯝꯕꯁꯨ ꯏꯪ ꯇꯞꯄꯁꯨ ꯃꯥꯟꯅꯩ ꯐ꯭ꯔꯦꯟ ꯑꯣꯏꯔꯣ ꯑꯗꯨꯒ ꯔꯨꯝꯃꯦꯠꯁꯨ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯀꯤ ꯇꯣꯄꯤꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯚꯦꯟ ꯍꯥꯏꯕꯗꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯀꯕꯤꯔꯅ ꯑꯩꯁꯨ ꯇꯣꯄꯤꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯃꯁꯇꯔ ꯇꯧꯔꯤ ꯑꯗꯨꯅ ꯑꯩꯒꯤ ꯔꯤꯚꯥꯏꯁ ꯇꯧꯕ ꯑꯣꯏꯅ ꯅꯉꯣꯟꯗ ꯇꯥꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯉꯁꯥꯏ ꯄꯥꯟꯁꯤꯟꯈꯤꯕ ꯕꯨꯂꯦꯠꯀꯤ ꯃꯅꯤꯡꯒꯤ ꯁꯤꯠ ꯑꯗꯨꯗ ꯐꯝꯍꯟꯗꯨꯅ ꯐꯖꯈ꯭ꯔꯕ ꯏꯪ ꯆꯤꯛꯄ ꯃꯐꯝ ꯀꯌꯥꯗ ꯄꯨꯗꯨꯅ ꯚꯦꯟꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯤꯇꯤꯗ ꯇꯥꯛꯄꯤꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯀꯕꯤꯔꯅ ꯄ꯭ꯔꯤꯇꯤꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯄ꯭ꯔꯤꯇꯤꯅ ꯐꯣꯔꯥꯝꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗ ꯀꯕꯤꯔꯅ ꯑꯩ ꯇꯥꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯇꯤꯕꯨ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯐꯖꯕ ꯑꯃꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯇꯣꯄꯤꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯄ꯭ꯔꯤꯇꯤꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯇꯣꯄꯤꯛ ꯍꯪꯈꯤ ꯃꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯈꯨꯝꯂꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯗ ꯀꯕꯤꯔꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯇꯞꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯄ꯭ꯔꯣꯊꯣꯔꯦꯛꯁ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯕꯥꯛꯀꯤ ꯃꯇꯥꯡꯗ ꯅꯩꯅꯒꯅꯤ ꯍꯥꯏꯕꯅꯤ ꯄ꯭ꯔꯤꯇꯤꯒꯤ ꯇꯣꯄꯤꯛ ꯑꯗꯨ ꯇꯥꯕꯗꯒꯤ ꯀꯕꯤꯔ ꯑꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ ꯑꯗꯨꯒ ꯄ꯭ꯔꯤꯇꯤ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄ꯭ꯔꯤꯇꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯀꯦꯝꯄꯁꯀꯤ ꯕꯦꯟꯆ ꯑꯃꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯕꯤꯔꯅ ꯃꯍꯥꯛꯀꯤ ꯕꯨꯂꯦꯠ ꯑꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯈꯥꯝꯈꯤ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯊꯣꯛꯈꯤ ꯄ꯭ꯔꯤꯇꯤ ꯑꯃꯗꯤ ꯀꯕꯤꯔ ꯕꯦꯟꯆ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯇꯤꯒꯤ ꯇꯝꯄꯥꯛ ꯃꯊꯛꯇ ꯃꯣꯡꯈꯥꯡꯂꯗꯨꯅ ꯀꯕꯤꯔꯅ ꯇꯨꯝꯊꯈꯤ ꯄ꯭ꯔꯤꯇꯤꯁꯨ ꯀꯕꯤꯔꯕꯨ ꯇꯨꯝꯕ ꯀꯥꯏꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯒ ꯐꯣꯟ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗ ꯐꯩꯖꯨꯞ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯂꯒ ꯀꯕꯤꯔꯕꯨ ꯐꯩꯖꯨꯞꯁꯨ ꯄꯤꯈꯤ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯊꯦꯡꯂ ꯐꯥꯎꯕ ꯀꯕꯤꯔꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯇꯝꯅꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠꯇ ꯃꯆꯨ ꯀꯌꯥꯒꯤ ꯑꯕꯦꯔ ꯇꯩꯔꯗꯨꯅ ꯍꯔꯥꯎꯅ ꯆꯣꯡꯐꯟꯗꯨꯅ ꯑꯦꯟꯖꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯀꯕꯤꯔꯁꯨ ꯃꯃꯥꯏ ꯃꯃꯤꯠꯇ ꯑꯕꯦꯔ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯗꯨꯗ ꯐꯣꯟ ꯇꯧꯁꯜꯂꯨ ꯍꯥꯏꯗꯨꯅ ꯁꯤꯕꯗ ꯍꯥꯏꯈꯤ ꯁꯤꯕꯅ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯒꯔꯜꯁ ꯍꯣꯁꯇꯦꯜ ꯑꯗꯨ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯄꯥꯏꯈꯠꯂꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯀꯃꯜ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯀꯕꯤꯔꯗ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯏꯠ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯃꯈꯣꯏꯒꯤ ꯒꯔꯜ ꯍꯣꯁꯇꯦꯜꯗ ꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯇꯝꯈꯤ ꯑꯗꯨꯒ ꯍꯣꯂꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯤꯕ ꯑꯗꯣ ꯅꯪꯅ ꯑꯕꯦꯔ ꯇꯩꯗꯨꯅ ꯃꯉꯣꯟꯗ ꯋꯤꯁ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯈꯣꯏꯅ ꯋꯥ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯀꯕꯤꯔꯗ ꯐꯣꯟ ꯔꯤꯡ ꯑꯃ ꯂꯥꯛꯈꯤ ꯀꯕꯤꯔꯅ ꯐꯣꯟ ꯑꯗꯨ ꯑꯣꯈꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯗꯨꯒ ꯀꯕꯤꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯤꯟ ꯊꯤꯔꯒ ꯂꯥꯎꯔꯛꯏ ꯅꯈꯣꯏꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯃꯉꯣꯟꯗ ꯁꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈꯤ ꯀꯕꯤꯔ ꯃꯁꯥ ꯑꯗꯨ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯒꯔꯜ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯐꯤꯡꯅ ꯆꯪꯂꯛꯈꯤ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯑꯕꯦꯔꯅ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯀꯞꯂꯤ ꯃꯥꯂꯤ ꯇꯧꯔꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯃꯛ ꯑꯃ ꯄꯥꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯀꯕꯤꯔ ꯑꯁꯥꯎꯕ ꯑꯗꯨ ꯈꯔ ꯐꯥꯊꯔꯛꯈꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯤꯕ ꯄ꯭ꯔꯤꯇꯤꯒꯤ ꯃꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯇꯩꯊꯣꯛꯄꯤꯈꯤ ꯑꯗꯨꯒ ꯏꯔꯨꯖꯊꯣꯛꯂꯨꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯍꯟꯈꯤ ꯑꯗꯨꯒ ꯀꯕꯤꯔꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯀꯧꯈꯠꯇꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯈꯨꯝꯂꯛꯏ ꯃꯈꯣꯏ ꯅꯨꯄꯥ 6 ꯂꯥꯛꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯥꯡꯒꯤ ꯐꯨꯠꯕꯣꯜ ꯃꯦꯠꯆꯇ ꯁꯥꯔꯒ ꯐꯨꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄ꯭ꯔꯤꯇꯤꯗ ꯑꯕꯦꯔꯅ ꯇꯞ ꯇꯥꯒꯩ ꯇꯩꯁꯤꯟꯈꯤ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯇꯤ ꯑꯗꯣ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯛꯈꯤ ꯑꯗꯨꯗ ꯀꯕꯤꯔꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯗꯥꯏꯗ ꯇꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯊꯕꯥꯛꯇ ꯑꯃꯗꯤ ꯈ꯭ꯋꯥꯡꯗ ꯇꯩ ꯍꯥꯏꯗꯨꯅ ꯇꯝꯂꯛꯈꯤ ꯑꯗꯨꯒ ꯀꯕꯤꯔ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯈꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯐꯔꯣꯏ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯠꯍꯟꯈꯤ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯏꯔꯨꯖꯕ ꯂꯣꯏꯕꯒ ꯀꯕꯤꯔꯅ ꯕꯦꯁꯕꯣꯜ ꯕꯦꯠ ꯑꯃ ꯄꯥꯏꯍꯟꯗꯨꯅ ꯃꯥꯒꯤ ꯕꯨꯂꯦꯠꯇ ꯇꯣꯡꯍꯟꯗꯨꯅ ꯑꯃꯤꯠ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀ ꯐꯨꯠꯕꯣꯜ ꯃꯦꯠꯆꯇ ꯈꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯠꯈꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯦꯝꯄꯁ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯑꯃꯤꯠꯄꯨ ꯍꯧꯅ ꯀꯧꯗꯨꯅ ꯊꯤꯔꯛꯈꯤ
ꯑꯗꯨꯒ ꯀꯥꯏꯅꯊꯪꯗ ꯑꯃꯤꯠ ꯑꯗꯨ ꯏꯟꯗꯣꯔ ꯍꯣꯜ ꯑꯃꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯃꯤꯠꯄꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯀꯕꯤꯔꯅ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯤꯟꯅ ꯊꯤꯟꯖꯤꯟꯗꯨꯅ ꯐꯨꯈꯤ꯫ ꯃꯍꯥꯛꯅ ꯐꯨꯔꯝꯕ ꯑꯗꯨ ꯁꯤꯕ ꯍꯣꯏ ꯂꯥꯛꯇꯨꯅ ꯈꯥꯝꯇꯣꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯤꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯈꯤ, "ꯅꯈꯣꯏꯅ ꯐꯨꯅꯕ ꯈꯥꯝꯂꯛꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯀꯃꯤꯠꯃꯦꯟ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯁꯤꯕ ꯍꯣꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩꯈꯤ꯫ ꯀꯕꯤꯔꯅ ꯑꯃꯤꯠꯇ ꯆꯨꯔꯨꯞ ꯑꯃ ꯆꯝꯕꯤꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯂꯚꯔꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯐꯠꯇꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯀꯞꯊꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯕꯤꯔꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯃꯤꯁ ꯑꯃꯨꯛꯇ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯃꯤꯠꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯈꯥꯝꯕ ꯉꯝꯗꯕ ꯃꯈꯩ ꯀꯞꯊꯔꯛꯈꯤ꯫ ꯀꯕꯤꯔꯅ ꯄ꯭ꯔꯤꯇꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯍꯥꯛꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯊꯦꯝꯕꯤꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯀꯥꯏꯈꯤꯗꯨꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯁꯤꯕꯅ ꯀꯕꯤꯔꯒꯤ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯀꯕꯤꯔꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨ ꯆꯃꯣꯠ ꯆꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯀꯔꯤꯒꯤ ꯌꯥꯝꯅ ꯃꯣꯠꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯋꯥꯈꯜ ꯍꯦꯟꯅ ꯊꯣꯛꯏ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯦꯀ꯭ꯋꯥꯔꯤꯌꯝꯗ ꯌꯣꯛꯄ ꯉꯥ ꯑꯗꯨ ꯕꯣꯇꯜ ꯃꯆꯥ ꯑꯃꯃꯝꯗ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯕ ꯑꯗꯨ ꯎꯕꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯨꯡꯗꯥꯡꯗ ꯌꯥꯝꯅ ꯈꯠꯅꯩ, ꯑꯗꯨꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯤꯕꯅ "ꯅꯪ ꯉꯥꯎꯔꯦ, ꯁꯥꯏꯀꯣ ꯆꯨꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯕꯤꯔꯒꯤ ꯂꯝꯁꯤꯠ ꯋꯥꯏꯁꯦꯡꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯠꯇ ꯍꯥꯎꯊꯤ ꯂꯣꯏꯁꯤꯟꯕꯗ ꯒ꯭ꯂꯥꯁ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯀꯕꯤꯔꯗ ꯍꯥꯏꯔꯛꯏ, "ꯁꯥꯍꯦꯕ, ꯈꯨꯠꯇꯒꯤ ꯅꯥꯟꯊꯗꯨꯅ ꯀꯥꯏꯈꯤꯕꯅꯤ, ꯑꯩ ꯒ꯭ꯂꯥꯁ ꯑꯃꯃꯨꯛ ꯁꯣꯏꯗꯅ ꯁꯤꯡꯖꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯅ ꯅꯨꯄꯤ ꯑꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ꯫ ꯑꯗꯨꯒ ꯁꯤꯕꯅ ꯑꯗꯨꯕꯨ ꯇꯥꯟꯅꯔꯤꯕꯗꯨꯕꯨ ꯈꯥꯝꯅꯕ ꯃꯍꯥꯛꯁꯨ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯀꯤꯃꯟꯗꯅ ꯒꯦꯠꯀꯤ ꯃꯄꯥꯟ ꯂꯥꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯤꯕꯅ ꯀꯕꯤꯔꯕꯨ ꯈꯥꯝꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯀꯕꯤꯔꯅ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯒ꯭ꯂꯥꯁꯀꯤ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯌꯨꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯏ꯫ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯃꯈꯣꯡꯗ ꯕꯤꯌꯔ ꯕꯣꯇꯜꯒꯤ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯃꯅ ꯌꯨꯗꯨꯅ ꯀꯕꯤꯔꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯗꯨ ꯁꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯁꯣꯛꯄ ꯑꯗꯨ ꯐꯣꯠꯆꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯕꯤꯔ ꯆꯪꯂꯛꯇꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯍꯪꯈꯤ, "ꯅꯪꯒꯤꯗꯨ ꯐꯣꯠꯀꯗꯧꯔꯤꯕ꯭ꯔꯥ" ꯍꯥꯏꯗꯨꯅ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯈꯤ꯫ ꯑꯗꯨꯗ ꯀꯕꯤꯔꯅ ꯍꯪꯂꯛꯈꯤ, "ꯃꯍꯥꯛ ꯑꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯕ꯭ꯔꯥ" ꯍꯥꯏꯗꯨꯅ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ "ꯆꯍꯤ 17 ꯁꯨꯔꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯀꯕꯤꯔꯅ "ꯑꯗꯨꯗꯤ ꯐꯣꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯉꯥꯡꯅꯤꯅ ꯊꯨꯅ ꯑꯣꯏꯁꯤꯜꯂꯛꯀꯅꯤ, ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯅꯪ ꯑꯗꯨ ꯐꯥꯎꯕ ꯈꯪꯗꯕ" ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯆꯩꯕꯤꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄ꯭ꯔꯤꯇꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯨ ꯃꯈꯥ ꯆꯠꯊꯕꯤꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯗ ꯍꯪꯂꯛꯏ, "ꯅꯪ ꯀꯗꯥꯏ ꯖꯒꯥꯗ ꯁꯣꯛꯂꯛꯂꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯄ꯭ꯔꯤꯇꯤꯅ ꯍꯣꯁꯇꯦꯜꯗꯒꯤ ꯁꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯀꯕꯤꯔꯅ ꯁꯤꯕ ꯑꯃꯗꯤ ꯀꯃꯜꯗ ꯍꯨꯏꯜ ꯆꯤꯌꯔ ꯑꯃ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯁꯤꯕꯅ "ꯀꯩꯒꯤꯅꯣ" ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯀꯕꯤꯔꯅ "ꯄ꯭ꯔꯤꯇꯤ ꯑꯁꯤ ꯕꯣꯏꯁ ꯍꯣꯁꯇꯦꯜꯗ ꯑꯣꯏꯅ ꯄꯨꯔꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯤꯕ ꯑꯃꯗꯤ ꯀꯃꯜꯅ "ꯅꯍꯥꯛ ꯉꯥꯎꯔꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯍꯥꯏꯔꯛꯏ, "ꯃꯥꯗꯤ ꯑꯉꯥꯡ ꯃꯆꯥꯅꯤ, ꯃꯈꯣꯡꯗ ꯊꯤꯅ ꯁꯣꯛꯄꯅꯤꯅ ꯃꯥ ꯃꯊꯟꯇ ꯀꯔꯤꯃꯇ ꯇꯧꯕ ꯉꯝꯖꯔꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ "ꯃꯍꯥꯛꯄꯨ ꯑꯉꯥꯡ ꯃꯆꯥꯅꯦꯕ" ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯕꯤꯔꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯩꯕꯨ ꯀꯦꯌꯔ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯅꯈꯣꯏ ꯀꯥꯎꯔꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯗ ꯁꯤꯕꯅ ꯍꯥꯏꯔꯛꯏ, "ꯃꯥꯒꯤ ꯃꯄꯥꯅꯗꯤ ꯃꯕꯨꯡ ꯑꯃꯒꯨꯝ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ "ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯒꯅꯨ, ꯄꯣꯔꯛꯑꯣ ꯍꯥꯏꯔꯗꯤ ꯄꯣꯔꯛꯎ" ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯇꯤꯒꯤ ꯔꯨꯝꯂꯣꯝꯗ ꯆꯠꯈꯤ꯫ ꯀꯕꯤꯔꯅ ꯄ꯭ꯔꯤꯇꯤꯒꯤ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯔꯨꯝꯃꯦꯠꯁꯤꯡ ꯑꯗꯨꯗ "ꯅꯈꯣꯏ ꯕꯤꯌꯔ ꯊꯛꯄ꯭ꯔꯥ? ꯄ꯭ꯔꯤꯇꯤꯒꯤ ꯃꯈꯣꯡꯗ ꯌꯨꯔꯤꯕ ꯑꯗꯨ ꯕꯤꯌꯔ ꯕꯣꯇꯜ ꯑꯀꯥꯏꯕ ꯃꯆꯦꯠꯅꯤ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ "ꯃꯈꯣꯏꯗꯤ ꯊꯛꯇꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯀꯕꯤꯔꯅ ꯍꯥꯏꯔꯛꯏ, "ꯄ꯭ꯔꯤꯇꯤꯒꯤ ꯐꯤ ꯃꯔꯣꯟ ꯑꯃꯗꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯦꯛ ꯇꯧꯁꯤꯜꯂꯛꯎ, ꯃꯍꯥꯛ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ "ꯋꯥꯔꯗꯦꯟꯗꯁꯨ ꯑꯩꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯨ" ꯍꯥꯏꯔꯝꯂꯒ ꯕꯦꯒ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯈꯤ꯫ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ
ꯄ꯭ꯔꯤꯇꯤ ꯑꯗꯨ ꯕꯣꯏꯁ ꯍꯣꯁꯇꯦꯜꯗ ꯁꯤꯞ ꯇꯧꯔꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯇꯤꯅ ꯍꯨꯏꯜ ꯆꯤꯌꯔꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯀꯕꯤꯔ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯄꯥꯏꯁꯤꯟꯅꯈꯤ꯫ ꯀꯕꯤꯔꯅ ꯄ꯭ꯔꯤꯇꯤꯕꯨ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯄ꯭ꯔꯤꯇꯤ ꯑꯃꯗꯤ ꯀꯕꯤꯔ ꯊꯃꯣꯏ ꯄꯤꯅꯗꯨꯅ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟ ꯐꯥꯎꯕ ꯂꯩꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯀꯕꯤꯔꯒꯤ ꯔꯨꯝꯒ ꯊꯪꯅꯅ ꯂꯩꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯅꯨꯄꯥꯒꯤ ꯕꯣꯏꯁ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯍꯪꯈꯤ꯫ नुपा मचासिंग अदुना कबीरबु सपोर्ट तौदुना बॉयज हॉस्टेलदा नुपी लैबा कैसु कायदे हाइदुना खुमखी। नुपा अदुना मदु यारोय अई मागा वारी सानगनी अई कबीरदा फजना हाइगे हाइदुना हाइरखी। अदुदा नुपा मचा मयाम अदुना नंग ngамadi हायु हाइना हाइनरिङै तंजा अदुदा कबीर अमदि प्रीति अदु रूम अदुदगी थोलखी। अदुदगी नुपा मयाम अदु मागी कादा सेंसनखरे। अदुगा हाइगे हाइदुना थौना फना लेरंब नुपा अदुसु खंसिनदबा सादुना नाकंदा तुमिना लेप्तुना लेखी। कबीरना प्रीतिबु मागी क्लास तौखम फावबा थिनबिखी अदुगा महाक्सु मागी क्लास की दमक लाखी। शिवा कमल अमदि ममानबी अदु बेरेंदा मनाक्ता फमदुना लेरमी। अदुदा कबीरना चंगजलक्तुना शिवदा हाय प्रीति की ममानबी अमना प्रीतिना अइगी नाक्ता लैबसिदा मेमा यामना ngangi हाय मदु नोइना खरा फजना हाइबियु नत्रबदी अई सारोक्लबदी फरक तारकनी हाइदुना शिवदा हाइकी। शिवना असावबदु फाथबिदुना हाइरई अई फजना हाइगे महाक्सु प्रीति की ममानबी अमा ओइबनिना पंगांगांजरिबु ओइरमगनी हाइदुना हाइरखी। अदुगा मखा अमुक तारई नंगना बॉयज हॉस्टेलदा महाकबु थंबदो मदु तौगनु मयामना ngangnabada लोइरबनी हाइदुना हाइरखी। मदुदा कबीरना सावरदुना हाइरई मखोय अनि लेमिनबा मतमदा कनानासु थिंबा ngamloi हाइदुना हाइरमनागा चटखी। मदुदगी मखोय मयाम चंगदुना रेन हाउस अमा थीदुना प्रीति अमदि कबीर अदु पुन्ना लेमिनहनखी। दिल्ली इंस्टीट्यूट ऑफ मेडिकल साइंस ना फंक्शन अमा पांगथोक्तुना प्रीति अदु स्टेज मथक्ता वा nganगदुना लै। छात्र खरना करेमनदुना लाउसिलखी। मदुदा कबीर अदुना प्रीति की मनाक्ता लेप्तुना महाकना वा nganगबा लोइद्रि फावबा ngaइदुना लेखी। अदुदगी ऑडियंस मयाम अदुसु कीदुना तुमिना थवाई यावना तानखी। नुपीसिंगना ख्वाइदगी हेना पामजबा महाकी नुंसीबा नुपाना महाकीदमक्ता थौना फना ngakpi senbiba अदुदा प्रीति अदु महाकी थमोइदा अदुकी मतिक चाउथोकसखी। कबीर महाकी मास्टर तम्बा मतम पुंगोय लोइसनदुना कन्वोकेशन पांगथोखरे। अदुगा प्रीतिसु एग्जाम लोइसनदुना सुटी चटपगी मतम जौरे। मखोय पुन्ना लेमिनरंबा अदु काइननबगी तांजा अदु यौसले। मखोय मयुमदा हन्नबगीदमक शिवा कमल अमदि ममानबी अनिदुना प्रीति की पोलमसिंग अदु पेक तौसिनबिदुना लै। प्रीतिना कबीरदा नुंसीना हाइरई अइसु नुमित निनी दंगदी मखा ताना लेजखीगे हाइदुना। मदुदा कबीरना अखोय पुन्ना खनदुना नंगी टिकेट बुक तौखरब नत्रा याररोय हाइदुना हाइरखी। नुमित अदुगी अहिंग अदु बोन फायर तौदुना अहिंग चुप्पा मखोय पुन्ना लेमिनदुना हौखरबा पुंसीगी कॉलेजदा थोकिबा थौदोक कयासिंग अदुबु निंगसिंगदुना मखोय लेलमी। मखोय पुन्ना लेमिनरंबदगी मतम चुप्पगी ओइना काइनरनी खलुबदा मखोय अदुकी मतिक वाजरमी। असुमना नुमित असिना मखोय मयाम कॉलेज असिदा पुनबगी अरोइबा नुमित ओइखी। मथंगी नुमित्ता कबीरना प्रीतिबु एयरपोर्टता थिनबिरखी। महाकी चलमदाय मिकुप अदुदा प्रीतिना नुमित निनी दंगी लेजखीगे हाइदुना हंजिन कबीरदा हाइजखी। मदुदा कबीरना सावरदुना खोन कन्ना चेबिखी। अदुदगी प्रीतिना कबीरदा खुफांगना थारै अदुगा मबुकनिंग नुंसीना कपसखी। मतांग अदुदा कबीरसु अमुक नुंगाइरक्तदुना प्रीतिबु कप थिमजिनबिखी। अदुगा मखा ताना हाइरई नंग चटखिद्रबदी अइसु चटपा ngamoi अदुना नंग हाना चटलो हाइदुना नुंसीना थेमबिखी। अदुदगी प्रीति अदु मयुमदा चटखी। मतम खरगी मतुंगदा कबीर अदु मखा ताना अमुक वुडस्टॉक मेडिकल कॉलेजदा मखा ताना स्पेशलिस्ट तमथबा चटखी। अदुगा प्रीति अदुसु मखा ताना मेडिकल कॉलेज अदुदा तमथदुना लेखी। मखोय अनि लापथोकनखिबदगी उबा फंगददुना अदुकी मतिक वाना खांगनरमी। फोनदा अमदि वीडियो कॉलिंगदा खगा पाव फाउनबदु नतना सका उनबा हाइबदुदी फंखिद्रे।
Priti Kabirbu uningmankiduna mahaki college ki vacation matamda Kabirda pau amatasu pidana mahakna specialist tamduna leiriba lam aduda Kabiribu unaba chatki. Pritina asumna mahaki manakta lakani haibadudi khalludabanina Kabir adu Pritina lakba aduda pungak ngakhi. Matam sangna unaba phangludrabanina makhoi ani unaba matamda aduki matik haraukhi. Kabirna doctor tamduna leiriba mafam asi aduki matik ingba mafamni. Aduga Priti di mafam adu inglamgani haiba khangdabanina mahaki icham chamba dress adu setlaga lakhibani. Aduna mahak adu ingba tare haiduna Kabir gi overcoat aduna Priti bu lichanbiduna nungsina konbigi. Kabir na hairaki nang ngaurabra numit 15 khakta ngairi ibani unadaba aduga karigi thuna laklibano haiduna hanglaki. Maduda Priti na aidi numit 15 ni ase chahi 15 ni dabaga chap manai aduna aigi vacation het phangbaga nangi nanakta laklibani haiduna khumlaki. Kabir na hairei nang yamni henjana khangano akhoi ani warabasu wana chahi 3 phawbadangdi khangkisi haiduna hairaki. Pritina Kabirda konsenduna leiriba adu sungtha thadu haiba yadre aduda Kabirna hairei Priti thadu ose campus asidi sumaina tawba yade rule and regulation yamna lei yamna strict way mi ukhini thadu haiduna hairaki. Maduda Pritina Delhi dadi rule and regulation leibagira nangna ingona tawkhriba mayamdo haiduna hanglaki. Kabirna akoibada mi kirup narob yengaga manungda sanglasi lao haiduna hairaki. Maduda Pritina khambaladuna aibu nungsirabadi mafam masida haujimak ingonda kiss tawrakadabani haiduna hairaki. Kabir adu ngaktang khanjanaraba matungda Priti da nungsina kiss tobiki. Kabirna mahang leiriba lam adugi mafam phajaraba kayada Priti bu koiba pubiki. Nomonini leiramaga Priti adu vacation matam loiduna amok mahaki college aduda hanki. Kabir gi week pass suti matamdasu Priti gi manakta tholaktuna makhoi ani unaki. Makhoi ani tanja phangba suti hek phangmaga mafam kayada koiba chaminaki. Makhoi ani gi nungsinaba si hemankhibana suti phangba kanda phawba mayumda hankide. Makhoi ani oina unaduna leiminaki. Asum matam haukiduna Priti su MBBS tamba loisinkre aduga Kabir su specialist tamba loiki. Kabir gi mayamba adu luhombagi matam jauraki. Aduna mahaki luhongadaba numit nini watlingaida ceremony amakak pangthokani. Ceremony aduda Kabirna Priti bu su yahonningbana. Kabirna Priti bu pau phangladuna ahan boina Priti gi mayumda chatki. Priti adu mayumgi thongalda Kabir bu ngaiduna leirami. Kabirna Priti da nakhoigi yum ase yamna phajai haiduna haiki. Aduda makhoi ani imungda changlasi haiduna changlakhi. Pritina mahaki manau nupa Gurpal Sika adubu kaushinduna Kabir da manau pani haiduna saktaki. Adubu manau nupa Gurpal duna di Kabir bu yaningdabagi matau ulamlaga thoki. Pritina Kabir da magi mache niti amadi mama bu masaktaki. Kabir na bebar tawraduna makhoida respect utkhi. Aduga hairei ai uncle ga wari amukta sanajage uncle leibra haiduna hanglaki. Priti gi mama na mahak mapalda thoki ngak leiragadi hanjalaklani haiduna hairaki. Kabirna Priti gi mama da hairei mahaki mayamba adu luhonggadawre aduna ngasi asi ceremony amakhak pangthokani. Ceremony aduda Priti bu su ngaktang yawhanjage amuk thuna thinjarake haiduna hairaki. Maduda Priti gi mama na akhoi imungdi aine heta warep lawba ngamde akhoi thaba ama tawba matamda punna khanaraga warep lawi haiduna hairaki. Aduna ngaktang relax tawraga mahaki uncle adu bungaiba oina phamu haiduna hairaki. Dolan mathaki terrace aduda Kabir Priti gi mapa harpal bu ngaiduna leiki. Tanja aduda Priti su Kabir gi manakta changlaki. Makhoi ani wakhal ikhan khandhaudana kiss tawduna leiki. Tanja aduda Priti gi mapa harpal adu changlaktuna makhoi ani na tawriba du uki. Adudagi mahakna sauna Priti haiduna kaurakhi. Mapana kaurakpa aduda Priti adu khangduna aduki matik kina tuminna leiki. Uncle akhoi ani gi relation asi khitangni matang chadre aibu ngakpiu haiduna haijaki. Aduga makha tarei uncle ga wari amata sanajagi haiduna ai ngaijarambani haiduna hairaki. Adubu harpal di wahi ama phawu khumlaktana changjelaktuna Kabir gi mamaida khupangna thaki. Aduga Kabir da yamna sauna hairei. College tagi hauna nang asi yamna ngausanaba angangni haibase aina khanglabani. Karigumma mafam asida amuk hanna changlabadi nakhongdo thudekani haramlaga
ꯍꯔꯄꯜ ꯑꯗꯨ ꯁꯥꯎꯅ ꯆꯪꯈꯤ꯫ ꯄ꯭ꯔꯤꯇꯤꯒꯤ ꯃꯃꯥꯗꯨꯅ ꯄ꯭ꯔꯤꯇꯤꯕꯨ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯕꯤꯔꯅ ꯁꯥꯎꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯄ꯭ꯔꯤꯇꯤ, ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯀꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯀꯕꯤꯔꯅ ꯃꯈꯥ ꯇꯥꯔꯛꯏ, ꯄ꯭ꯔꯤꯇꯤ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯏꯕꯥꯅꯤꯅ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯔꯣꯃꯥꯟꯁ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨ ꯅꯠꯇ꯭ꯔꯦ꯫ ꯕꯕꯥꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯈꯛꯇ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯕꯕꯥꯗ ꯐꯖꯅ ꯊꯧꯅꯥ ꯂꯩꯅ ꯅꯨꯄꯤ ꯊꯣꯛꯅ ꯅꯪ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤ꯫ ꯀꯕꯤꯔ ꯁꯤꯡꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯍꯣꯀꯤ ꯁ꯭ꯇꯤꯛ ꯄꯥꯏꯕ ꯑꯉꯥꯡ ꯑꯍꯨꯝꯈꯛꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯕꯤꯔꯅ ꯑꯉꯥꯡ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯅꯥꯀꯜꯗ ꯄ꯭ꯔꯤꯇꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯒꯨꯔꯄꯜ ꯁꯤꯀꯥ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯒꯨꯔꯄꯜꯕꯨ ꯀꯧꯁꯟꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯜꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯁꯤ ꯐꯦꯃꯤꯂꯤ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯅꯪꯒꯤ ꯅꯆꯦ ꯑꯁꯤ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯤꯠ, ꯅꯥꯇꯣꯟ, ꯆꯤꯝꯕꯥꯜ ꯑꯃꯗꯤ ꯈꯖꯥꯏ ꯅꯆꯦꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯗꯨꯅ ꯒꯨꯔꯄꯜꯒꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯈꯤ꯫ ꯑꯗꯨꯒ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯒꯨꯔꯄꯜꯅ ꯀ꯭ꯂꯥꯁ 12 ꯀꯥꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ, ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯒ ꯍꯧꯔꯛꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯒꯨꯔꯄꯜꯅ ꯅꯪ ꯐꯨꯅꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯄꯥꯔꯇꯤ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯛꯄꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯇꯨꯅ ꯅꯈꯣꯏꯒꯤ ꯄꯥꯔꯇꯤ ꯇꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯆꯠꯈꯤ꯫ ꯑꯗꯨꯒ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯒꯤ ꯈꯖꯥꯏꯗ ꯆꯨꯞꯄꯝꯃꯤ ꯍꯥꯏꯕꯗꯨ ꯅꯪꯒꯤ ꯕꯕꯥꯗ ꯇꯝꯃꯨ ꯍꯥꯏꯔꯝꯂꯒ ꯀꯕꯤꯔ ꯆꯠꯈꯤ꯫ ꯀꯕꯤꯔ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯍꯥꯛ ꯃꯊꯥ ꯁꯥꯅ ꯂꯩꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯄꯥꯅ ꯆꯪꯂꯛꯇꯨꯅ ꯄ꯭ꯔꯤꯇꯤ ꯍꯣꯏꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯀꯕꯤꯔꯅ ꯇꯧꯔꯛꯄꯁꯤꯡ ꯑꯗꯨ ꯃꯄꯥꯗ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯥꯀꯣꯏꯅꯅ ꯈꯪꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯂꯧꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯗ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤ ꯀꯥꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯕꯗ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ ꯍꯥꯏꯔꯝꯂꯒ ꯃꯕꯣꯛꯀꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯀꯕꯤꯔꯅ ꯃꯕꯣꯛꯇ ꯄ꯭ꯔꯤꯇꯤ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯋꯦꯇꯤꯡ ꯔꯨꯝꯗꯅ ꯀꯕꯤꯔꯒꯤ ꯃꯌꯥꯝꯕꯅ ꯃꯄꯥꯗ ꯃꯈꯣꯏ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯦ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯑꯩꯈꯣꯏ ꯍꯥꯏꯕ ꯆꯠꯂꯨꯕ ꯃꯊꯧ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯄꯥꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯔꯕ ꯀꯥꯟꯁꯤꯗ ꯂꯨꯍꯣꯡꯕ ꯑꯃꯨꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ, ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯈꯔ ꯇꯞꯅ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯕꯦꯚꯥꯔꯒ ꯂꯣꯏꯅꯅ ꯀꯕꯤꯔꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯀꯕꯤꯔꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯃꯄꯥꯅ ꯃꯅꯨꯡꯒꯤ ꯀꯥꯗ ꯂꯩꯕꯅꯤ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯇꯤꯕꯨ ꯊꯥꯖꯤꯜꯂꯛꯈꯤ꯫ ꯀꯕꯤꯔꯒ ꯃꯕꯣꯛꯀꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯆꯪꯂꯛꯈꯤ꯫ ꯀꯕꯤꯔꯅ ꯃꯕꯣꯛꯇ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯃꯁꯛ ꯇꯥꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯗꯨꯅ ꯄ꯭ꯔꯤꯇꯤꯕꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯤꯇꯤꯅ ꯀꯕꯤꯔꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯦꯕꯤ, ꯅꯪꯒꯤ ꯌꯨꯝ ꯑꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ꯫ ꯀꯕꯤꯔꯅ ꯋꯥꯊꯤ ꯉꯥꯡꯒꯅꯨ, ꯑꯩꯈꯣꯏ ꯑꯣꯏꯔꯣꯏꯗꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩꯒꯤ ꯏꯅꯥꯎꯄꯥꯗ ꯀꯤꯁ ꯇꯧꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯁꯥꯎꯔꯞ ꯇꯧꯔꯒ ꯅꯪꯒꯤ ꯄꯄꯥ, ꯅꯪꯒꯤ ꯃꯃꯥ ꯑꯃꯗꯤ ꯅꯆꯦꯗꯁꯨ ꯂꯣꯏꯅꯃꯛ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯅ ꯀꯕꯤꯔꯒꯤ ꯑꯁꯥꯎꯕꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯕꯕꯥꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒꯦ, ꯍꯌꯦꯡꯗꯣ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯕꯤꯔ ꯄ꯭ꯔꯤꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯁꯨ ꯃꯍꯥꯛꯄꯨ ꯉꯥꯏꯔꯗꯨꯅ ꯊꯣꯡꯒꯥꯟꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯕꯤꯔꯕꯨ ꯌꯨꯝꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯒꯤ ꯃꯄꯥ ꯍꯔꯄꯜꯅ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯉꯔꯥꯡ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯍꯥꯏꯔꯛꯈꯤ, ꯑꯪꯀꯜ, ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯤꯅꯤꯠ ꯑꯃꯠꯇꯗꯤ ꯑꯩꯅ ꯍꯥꯏꯖꯕ ꯑꯁꯦ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯄ꯭ꯔꯤꯇꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯃꯍꯥꯛꯄꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯉꯥꯛ ꯁꯦꯟꯅꯖꯒꯦ, ꯑꯩ ꯊꯕꯛꯁꯨ ꯐꯪꯒꯗꯧꯔꯦ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯃꯔꯤ ꯃꯇꯥ ꯑꯣꯏꯗꯨꯅ ꯄꯨꯝꯅꯃꯛꯄꯨꯁꯨ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯇꯤꯒꯤ ꯃꯄꯥ ꯍꯔꯄꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯁꯤ ꯄꯩꯁꯥ ꯌꯥꯝꯅ パイꯕ, ꯂꯟ ꯊꯨꯝ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯎꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯄ꯭ꯔꯤꯇꯤꯅ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯀꯕꯤꯔꯒꯤ ꯋꯥ ꯑꯁꯦ ꯂꯣꯏꯕ ꯐꯥꯎꯕꯗꯗꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯁꯥꯎꯅ ꯆꯩꯔꯛꯈꯤ, ꯏꯀꯥꯏ ꯈꯪꯗꯕꯤ, ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ
ꯆꯩꯔꯛꯈꯤ ꯑꯗꯨꯒ ꯀꯕꯤꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯨꯟꯅ ꯇꯥꯎ ꯄ꯭ꯔꯤꯇꯤꯕꯨ ꯑꯐꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯗ꯭ꯔꯤꯝꯅꯤ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔ ꯑꯗꯨꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯈꯟꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯕꯨ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯃꯗꯤ ꯅꯄꯨꯟꯁꯤꯗ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯕꯤꯔꯅ ꯁꯥꯎꯅ ꯍꯔꯄꯜꯗ ꯍꯥꯏꯔꯛꯏ ꯑꯪꯀꯜ ꯑꯩ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯃꯤꯔꯦꯝ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯑꯩꯁꯨ ꯁꯔꯖꯟ ꯗꯣꯛꯇꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕ ꯑꯁꯤ ꯑꯁꯤꯒꯨꯝꯅ ꯁꯥꯟꯅꯅꯕꯒꯤꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯝꯂꯒ ꯃꯍꯥꯛ ꯁꯥꯎꯃꯟꯈꯤꯗꯨꯅ ꯑꯁꯥꯎꯕꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯁꯨ ꯀꯕꯤꯔ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯏꯟꯅꯈꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯒꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯀꯕꯤꯔꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯈꯤ ꯑꯗꯨꯕꯨ ꯀꯕꯤꯔ ꯑꯗꯨ ꯄꯦꯟꯃꯟꯗꯕꯗꯨꯅ ꯄ꯭ꯔꯤꯇꯤꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯉꯥꯡꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯒꯤ ꯃꯆꯦ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯅꯨꯄꯥꯅꯤ ꯆꯠꯍꯟꯈ꯭ꯔꯣ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯕꯤꯔ ꯑꯗꯨ ꯁꯥꯎꯅꯤꯡꯃꯟꯗꯨꯅ ꯅꯥꯀꯟꯗ ꯂꯩꯕ ꯒꯝꯂꯥ ꯑꯃ ꯈꯨꯡꯒꯠꯇꯨꯅ ꯃꯆꯦ ꯑꯗꯨꯗ ꯊꯣꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯤꯅ ꯀꯟꯅ ꯈꯥꯝꯈꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨ ꯀꯤꯃꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ ꯀꯕꯤꯔꯅ ꯄ꯭ꯔꯤꯇꯤꯗ ꯄꯨꯡ 6ꯒꯤ ꯃꯇꯝ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯄꯨꯡ 6ꯀꯤ ꯃꯅꯨꯡꯗ ꯅꯍꯥꯛ ꯃꯨꯟꯅ ꯈꯜꯂꯒ ꯗꯤꯁꯥꯏꯗ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯐꯣꯟꯗ ꯍꯥꯏꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯏꯗꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁꯥꯎꯅ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯀꯕꯤꯔꯕꯨ ꯆꯠꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯒ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇꯗꯤ ꯐꯥꯊꯕꯤꯈꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯥꯝꯈꯤ ꯀꯕꯤꯔꯅ ꯄ꯭ꯔꯤꯇꯤꯕꯨ ꯈꯨꯄꯥꯛ ꯊꯥꯈꯤ ꯑꯗꯨꯒ ꯄꯤꯔꯤꯕ ꯄꯨꯡ 6ꯀꯤ ꯃꯇꯝ ꯑꯗꯨꯗ ꯃꯔꯣꯟ ꯍꯣꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯀꯕꯤꯔ ꯑꯗꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝꯕ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜꯂꯤꯕ ꯄꯥꯔꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯁꯤꯡ ꯑꯗꯨ ꯇꯞꯇꯥꯏ ꯊꯛꯄ ꯍꯧꯔꯛꯈꯤ ꯃꯗꯨꯗ ꯃꯌꯥꯝꯕꯅ ꯀꯔꯤꯒꯤ ꯌꯨ ꯌꯥꯝꯅ ꯊꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯀꯩꯁꯨ ꯂꯩꯇꯦ ꯗꯗꯥ ꯂꯨꯍꯣꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯀꯕꯤꯔꯅ ꯌꯨ ꯊꯛꯂꯗꯨꯅ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯄꯨꯡ 6ꯀꯤ ꯃꯇꯝ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯤꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇꯁꯨ ꯄꯤꯔꯛꯇꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯐꯣꯟ ꯑꯗꯨꯗꯒꯤ ꯁꯤꯝ ꯀꯥꯔꯗ ꯑꯗꯨ ꯂꯧꯊꯣꯛꯈꯤ ꯁꯣꯝꯗꯅ ꯄ꯭ꯔꯤꯇꯤꯅ ꯄꯥꯎ ꯐꯥꯎꯔꯛꯇꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯊꯤꯖꯤꯟꯗꯨꯅ ꯌꯥꯝ ꯊꯤꯅ ꯆꯩꯕꯤ ꯉꯥꯡꯕꯤꯗꯨꯅ ꯇꯧꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯣꯏꯅꯈꯤꯕꯒꯤ ꯐꯣꯇꯣ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯌꯥꯎꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯆꯣꯡ ꯄꯥꯛ ナꯏꯗꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯇꯤꯕꯨ ꯐꯨꯕꯤꯈꯤ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯁꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨ ꯊꯥꯖꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯇꯤꯒ ꯎꯅꯍꯟꯈꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯕꯤꯔ ꯑꯗꯨ ꯃꯊꯥ ꯁꯥꯃꯟꯗꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯂꯩꯔꯤꯕ ꯁꯪꯀꯔ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯑꯃ ꯏꯔꯒ ꯂꯩꯍꯟꯈꯤ ꯃꯍꯥꯛꯅ ꯏꯈ꯭ꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯃꯣꯔꯐꯤꯟꯅꯤ ꯃꯣꯔꯐꯤꯟ ꯑꯗꯨ ꯀꯥꯞꯁꯤꯟꯈꯤꯕꯗꯒꯤ ꯀꯕꯤꯔ ꯑꯗꯨ ꯐꯃꯨꯡꯗ ꯑꯣꯗꯤ ꯆꯠꯇꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯇꯔꯚꯦꯟ ꯊꯥꯈꯤ ꯑꯩꯍꯥꯛꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯕ ꯃꯇꯝꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯑꯗꯨ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯑꯃꯗ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ ꯐꯤꯂꯝ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯕ ꯐꯪꯕꯤꯅꯕꯒꯤꯗꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ ꯋꯥꯐꯝ ꯈꯔ ꯑꯁꯤ ꯊꯝꯖꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯒ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯚ ꯆꯦꯅꯦꯜꯅ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ